इमेज टीवी में एंग ताबीरिबसिंगबु नमाइथेम काजलना खुरुमजरी हौजिक नुंथलगी ओइबा पाउ पिजरी All Kaksan Construction Workers Union AKCWU Kaksan Sinduna Malengi Mafam Kayada Pangthok Nabagum Sinmisingi Numit Media Tauram Pangthotuna Simisingi Machasangi Marakta Mitoi Mihen Basingda Manapidin Ekakum Naba Utkre Library and Information Center Kaksangi Mipunsangda Pangthokiba Tauram Aduda Yambem Saite President Liberty Theatre Kaksan Nathoba Mitung Y Achau President All Kaksan Construction Workers Union Kaksan Natharom Mapu Amasung N Sumoranjit Hana Detopan Tengari National Board for Workers Education and Development Regional Directorate Tinsukia Assam Ministry of Labor and Employment Government of India gi Regional Director Oirambana Tharomgi Akhanaba Mithung Oina Saru Yaki Tharomgi Wahau Piraduna Yenkom Roma Secretary All Kaksan Construction Workers Union Kaksan Nahai Ekoina ngasi Simising Numit Pangthoktuna Simigi Sinmisingi Machasangi Marakta Mithoi Mihen Basingda Manapidina Eka Kumnariba asi Sinmi Ojarasu Apaba Macha Semduna Tungi Kuna Kanja Tumja Laitaba Kunai Ama Puraknaba Honarakpa Ngamnaba Thaudang Adu Lauraknabani Ngasidi Lengakna Piriba Simi Singi Hak Aikoina Phangnaba Hotnaminasi Kanagumba Kharana Simigi Card Sabigani Simi Singi Phangpham Thokpa Hak Phanghangani Haina Sel Chawna Sawna Khomliba Sisu Tawbigano Phongdoki Lomi Semi Apunba Loop Ningthokongna Bisnupur District na sponsor tawduna All Manipur Manpower Upliftment Center Amukna Sinduna International Labour's Day Thauram Kyamba Ningsing Sanglen Bisnupur da ngarang pangthokre Thauram aduda PLMPAND Vice President RK Lebak Tombi BMC gi Chairperson L Mani Yaima Lomi Semi Apunba Loop Ningthokong Bisnupur District ke Founder Member L Krishna Chandra Founder President Dr. DS Norendro Mapagi President N Thambalaima Magpagi President O Bilastini, Amawabagi President Y Kunjarani, All Manipur Trend Medical and Aromatic Plants Promoters Consortium P Devakanta Amadi Amukiti Danechan Athiba Mithungyan Oina Saru Yaki Tharom Aduda Bisnupur District ke Tongan Mafam Kayadagi Khangatlaba Hotnaba Kanba Semi Kayada Achamba Khudol Piduna Ikai Khumnaba Utki Tharom aduda Lekhidraba Semi Singi Mafamda Minute Ani Tumina Leptuna Ikai Khumnaba Utki Tharom aduga Mari Lenana Lomi Semi Apunba Loop Ningthokongna Bisnupur District ke Founder President Lominana Amukogi Vice President D.A. Norendro na Phongdokhibada Simi Singi Numit Asina Lakpada Ngasi Mitop Miyan Chakayana Thabok Tharom Kaya Paisilambagi Ngasidi Yelhomi Kayana Mahos Lakliba Asi Hena Mahos Sinbak Ngamnana Bahotnasi Lominana Aikoina Nongmada Changadaba Yadraba Posting Dagi Hauduna Mipal Tangliba Asi Mipal Tangdana Bahotnarase Haiki Ngarang sa Zibugi Kulumdoy ni Panba Yaifaraba Yumsa Kaysan Numit May Tang Amada Maitay Huyen Lalong Sintam Sanglen Sajal Academy Universal Friendship Organization na sponsor tawduna Eastern Headquarter No. 3 Yaripok Top Chingthagi Kunipalak Suba Rising Day gi Thauram Pangthokre Tharomduda President Oikiba Maibam Nodja Chan President Nongpok Ningthau Lai Committee Yaripok Top Chingthana Ibudo Pakhangba Yekpa Phiran Chingkhatuna Hanglaba Nongdon Atia Khetna Maningtamna Pahanki Tauram aduda Guest of Honor Oina Sanjam Diven Maitay Chairman Top Chingtha GP Thiam Manihal Maitay Chairman of Angtha GP Amadi Universal Friendship Organization ge Vice President RK Sana Parihal Secretary General Y Mairaba Home Secretary L Noyumba L Tyrian Finance Secretary Amadi UFO ge members sing amasung Yaripok Top Chingtha ge Maira Paibi sing nasu Tauram aduda saru yaki Ngasi ayuk pung 4:10 tarakpada amadi pung 11:30 tarakpada aniyak thokna sitkiba akanba nonglei nungsitna maram oiraga Thawal District ke tongan-tonganba mafamsingda amata thohalamle tongan-tonganba pungfamda aniyak thokna sitkiba nonglei nungsit aduna maram oiraga district astige manung chanba Karen Bikhokta leiba L Pares KSS tawba amadi M Satagi Furniture House Carpentry Workshop singkhumdokre Karen Bikhokta gi wangjing fawbugi lambida uwa kaya tekpa amadi electric post singso tekhibana lambi chathok chasin Apanba Oinari Hari Akanba Mongda Sikiba Nonglei Nungshit Aduna District Astige Waithau Lipok Pida Yum Ani Humdoktuna Amang Ata Thokre Yum Ani Adu Mutum Vijaya Devi Chahi Yankai Taruk Amasung Lauren Bamjiten Chahi Yankai Marigini Hari
Sina saya amati pergi loidring Anova Senmitlon AS linkhakhibagi nipalak suba mapok kumongi thauram ama lamdam asigi lami sing amasung semi singbu ikai khumnaba utpagi thauram amaga loinana Urembam maya lekai da leiba Urembam apunba club YSC gi hall da pangthokre thauram aduda Inner Manipur Parliamentary Constituency gi hanagi MP Thokso Mainia Anova Senmitlon gi President K.I. Chandramani Khumancha Horticulture and Soil Conservation gi District Officer Pukram Pramo amadi Labor Department gi Retired Inspector Konthaujam Tikendrasu thauram aduda saru yaki thauram aduga mari lenana hana MP oiramlaba Thokso Mainia na hai haukiba chahi gi me ahumdagi hauduna Manipur da thokliba irang asi ngasi ngarang khakta da tholakpa irang nate asigumba irang kaya ama Manipur da thokre adubu hauji thokliba irang asi ge waroisin ama puraknaba hotnamada mamangda politics tawramba miyoising amadi hauji politics tawriba miyoisingna waroisin puraknaba hotnafam thoi masida kana amata chenba yaroi loinana lamdam asida leiriba simisinggi marakta khetnaba mieng yengliba asi tawbiganu sel yamna thokpa simisingdana phajaba mieng yengba aduga sel yamna thoktaba simisingdana hanthaba mieng yengbasi chatnabi asi thadoktuna simisingbu amata oibagi mieng amada thamduna lamdam asigi semitlonda hena chakhatpa lamdam ama puraknaba hotnabada achoba thodang lauriba simisingbu pukning thawafam thoi haina su phongdokhi ngasi nungalamdai ahingi pung amarom taba adwaida juribangi uchathol maitei khulka naknana leiba pakhosem singsan apokpa Lakholin Singsan Chahi Kuntranipan Kauba Miwe Amagi Dukan Amadi Bana Naishal Apokpa Thalin Naishal Gi Chahi Yakani Toigi Million Daba Yum Sakang Daba Singni Jungnaba Singna Mai Tharam Le Haidi Pakhonsem Singsan Gi Dukan Adudi Manakna Pa School Gi Hostel Da Leiba Mahiroi Amadi Kunja Singna Khanglakpadagi Dukan Adudi Kanbangamki Adu Bana Naishal Gi Yum Adudi Mamang Chahi Lisingani Kulumdogi Me Thadagi Yum Adu Thadotuna Chakhibadagi Yum Adu Million Dabani Haidi Fair Service Kit Tender laktuna mai kanki amadi thodok thokfamda police singso laktuna yengsin khibagi thabo chathaki Lakliba me ahum astibu maite sing makeup thokpa numit palan tawjagani haina uripok apunba lup amadi uripok nupi apunba lup na phongdorakle haukiba chahi gi me ahum dagi hauduna kukimne ten sing na Manipur gi maite frupta akanba mongda landarakhiba adu chahi amama pung pharak pagaloina na uripok apunba lup amadi uripok nupi apunba lup na sinduna me ahum asibu maite sing makeup thokpa numit haina palan tawgani haina uripok apunba lup ke general secretary Samom Durbana phongdorakle Durbana makha taduna hai numit asida Manipur da leiba miyam numidangi pung taruk taba matamda Naurem Thong Puhingkhul Club ki mamangda Manipur da thokliba lan asida lekhidrabi athaubi singi mafamda maira katuna ikai khumnaba utpagi thoram amasu pangthokani loinana maira katpagi thoram asida uripoki akoibada leiriba club maira paibi amadi miyamna lakbiduna maira katpagi thoram asi saru yabiu hainasu appeal tarokli Mairagi Imai Bel Singh, Isenim Singh, Amadi Club, Isingaw Singh, Marupang Singh, Alaman Singh, Kwai Punamakna, Matamsana Limbiratuna, Hariba, Toromasigo, Mahung Pandio, Haidana, Uribo Okun Baluki, Maigedegi, Amadi, Muki Okun Baluki, Maigedegi, Oyel Zabaloina, Kwai Punakim Humda, Malukcheri. Asangwe Kasar District ke Manung Chanba Sonai Laire Konda Mitai Irol Iyek Loina Salon Apunba Lob Kanglaipak Milagi Miyoi Tara Mangana Saba Masaloi Sange Committee Ama Semkre Nauna Semkraba Committee Adugi Thaupugadaba Miyoi Tara Manga Adudi President da Yumna Minakanta Secretary Oina Maitai Ngamba Joint Secretary Saikom Nandababu Publicity Secretary Laisram Sanatomba Organization Secretary Laisram Birwal Nihari Tharam Aduda Milan Maya Loisangi L Nomai Lembi Ningombam Ranjisu Saruk Yaki Tharom Adugi Manung Channa Numit Tarani Chupna Lamdam Adugi Miamda Lemna Mitei Mi Takpi Tamibagi Tharom Amasu Pangthoki
Theatre Mirror Imphal Linkhatkibagi Chahi Yankhai Mapan Suba Foundation Degi Thoram Ngarang Pangthokre Hawam Marab Thingel Ngangom Lekai da Pangthokiba Thoram Aduda Theatre Sangsan Asibu Semga Sagat Piramba Lamjin Lamtak Piramba Lekhidraba Saknairaba Theatre Personality Padmasri Naba Waryapagi Photo da Amadi Achoba Thodang Lobiramba Lekhidraba Singhi Photo da Theatre Mirror gi Director Waryapa Khagembana Luchingduna Artist Singda Leisu Katuna Ikai Khumnaba Utkibaga Loinana Minute Ani Tumina Leptuna Awaba Fongdoki Thoram Aduda Korifaba Artist Association ge Theatre Director Khoisnam Ranbir Chief Guest Ningthauja Jaividya Theatre Mirror ge former Senior Artist na President Manipur Theatre Academy Wangoi Theatre Director Sarung Bambiren Amadi North Eastern Theatre Association Neta Hangangi Theatre Director Sanjam Nimainat Guest of Honor Sing Oina Saru Yaki Thawanga Mari Lenana Wangang Loi Singna Chahi Kaya Sida Theatre Mirror na Manipur da Theatre Chakot na Bahot na Bada Lauriba Thodang Singsu Singthanaki Unified Peace Coordinating Committee UPCC Kumbi Amadi Kumbi gi akwai bada lariba Ima Maira Paibi Singna Sinduna Tampakil Lamda Khulngak liba icha sing phaba yaroi makhata na khulngak liba icha sing dagi khulai phagat pa yaroi haina ngarang Kumbi Bazar da wakat mifam sathakre wakat mifam aduda Manipur da thokliba lan asi athuba matamda luisillu Manipur du leitaba punsi oihallu khulngak pa sing gi khulai phaba yaningde khulngak pa sing phaba yaroi haiba plaka sing sijinakiba galoina na khola kaya so lauke Wakat mifam aduga Mari Lenana UPCC ge member Jaya Khagembam na Fongdokibada April Contra da Central Force na Phagat Kiba Khulai Miyam da Sinarakiba Leite Masege Maramda Aranba Pau Sandoliba Asi Lepio Miyam bu ngakpi singbigani haina lakliba Central Force sing Leina Chamjaba Micham Praja Kaya Kuki Khulai Paiba Singna Hatkibadagi Makoibu Miyam na Thajaba Manglakpani Loina Makoina Thangai Sing na Miyam na Yengduna Leiba Ngamoi Maduda Tholakpa Afafata Daita Kudimak Manipur Lengak Amadi India Lengak na Pugodabani Haike Maram Maduna amuk hana phabiganu masidaida aikhoi Manipur se Kumbi se red zone ni ki banami phawo kanam da sangna bangam da basida isa singsina ahing nongyai da satpa matam sina Maharaj men amadi AR group singsina hojik moina phaninga matam da phaba check tongninga matam da tawba ase amuk hana tawbiganu haina masigi domnisida haijari matung manau phara Matang asida nunthil gi pau sanok sabalo shinjare mi eng tabiri basingbu amukana khurumjari